Silver Medalist Sakibur Yumkhaibam Kmpuc Maitai Pangal United Clubs Kmpuc na Okkhre. Kmpuc Maitai Pangal United Clubs Kmpuc na sana khotnabada ahenba mityeng changduna lamdam asibu matik laiba kendra ama oinaba changsilakpa khongthanggi saruk ama oina handakta Maldives ta pangthokiba 15 suba World Bodybuilding and Physics Sports Championship Ing 2023 da over 75 kg category gi oina silver medal junior bodybuilding lauraklaba Sakibur Yumkhaibam Kmpuc Maitai Pangal United Clubs Kmpuc na sinduna ABA playground da harau tarambaga loinana Okkhre. Sanaroi okpagi achamba thoramasiga mari lainana Kmpuc Maitai Pangal United Clubs Kmpuc gi General Secretary MD Kabir Ahmed na haikibada Kmpuc Kendra asi sports da mangzil thaba kendra ama ahan singi haktaktagi oiduna lakpani adubu hauzik haugatlakliba naha singna nisa sizinaduna fajakraba naha singi matam asibu manghanba asi yamna thamoi sokna nungaite naha singna sana khotnabada henba matam piduna fatraba thabak singdagi lapna leiduna lamdam asigi mingchat kaya purakpa ngamnaba hotnasi haiki. Kabirna makata na haikibada bodybuilder Sakibur Yumkhaibam na Maldives ta pangthokpa 15 suba World Bodybuilding and Physics Sports Championship Ing 2023 da silver medal lauraktuna Manipur gi mingchat purakpa yamna nungai makhataba tournament amadi championship na jingbadasu henna mai pakpa oibiu loinana Kmpuc Maitai Pangal United Clubs Kmpuc gi maikaidagi su pangbaya mateng pangani haiki. Sanaroi Sakibur Yumkhaibam silver medalist na mahak puokpa asiga mari lainana haikibada mahaki poknafam lamdam oiriba Kmpuc prajana mahak pu harau okpiba asuki matik apenba poksei tungdasu henna Manipur imagi mai pakpa purakpa oizage haiki. Ngasigi Kmpuc Maitai Pangal United Clubs Kmpuc na sinduna bodybuilder Sakibur Yumkhaibam okpagi thoramasida laikagi ahalsing satra satri Kmpuc gi executive member sing club tagi lakpa miyoi singna su saruk yaki.